Mayambu Hamamaktada Taram Noksari Manipuri Storyteller gi channel bu nungsibiduna subscribe tawbirakpagidamak asukimatik hainingai leitna thagatpa phungtoksari aina lizariba wari singse entertainment gi damakta lizaba wari ni wari singse true story da based tawba wari singdagi khangalaga lizabani masida sokilan ki bayawragasu mayam nangakpiyu aina hojik lizagadariba wari ase Brazil hairiba country asida khwaidigi tamnaba building amagi matangdani Brazil hairiba country ase South America da leiba country amani Brazil hairiba country asida leiriba khwaidigi tamnai haiduna thajanariba building adugi maming Ziolma building kawi building ase yamna wangba mathon kunmanga leiba building amani building ase Brazil gi south east thangba jaga da leiba Sao Paulo hairiba city asida leiri building asina Sao Paulo hairiba city asida saba horakpa matamda mafam aduda khwaidigi wangba building ama oirami building asibu Prithivida khwaidigi maming salibagi maramdi 1974 hairiba sahi asida building asida yamna sathiba mongda mai saklami building aduda mai sakhibadu world gi history da awangba building singi manungda mai sakpada khwaidigi sathiba amani haiduna thajanari tamthiraba building manungda mai sakpagi thodogaduda yamdrabada mi samaga marfumapan sikhirami mai sakpa thodogadugi matungda building asibu nauna muk samjiladuna building asigi maming Prakada Bendaira haiduna tholami adumoina mak building asida hana tholamba maming Ziolma building haiduna ngasi phawba miyamna dum khangnari building asida mai sakpagi thodogaduda sikhiba mi singaduna ngasi phawba tamnari haiduna thajanari building asida thabak tawriba mi kaya amanasu building aduda leiriba hall amasung ka singaduda punna koisa challaga leirambadu thengnarami aduga building aduda khwaidigi tamnariba jaga du elevator duna building adugi mathang makha kathoka sen tawba matamda oirami building asigi manungda tamnaba kaktana tana building sariba mafam adubu Brazil da khwaidigi tamnaba jaga amani haiduna su thajanari maramdi thaina matamdagi Brazil gi city ama oiriba Sao Paulo da sariba wanglaba Ziolma building na leiriba mafam adu sa phanglaba mafam amani haiduna ngasi phawba miyamna thajanari Ziolma building da thokiba mai sakpagi thodoktu Prithivida khwaidigi sathiba amani hairiba kari marangino building adubu sariba mafam adubu sa phanglaba mafam amani hairiba sina kari maramgino masi loina khangnabagi damak wari asi mayam taminarase Brazil gi city Sao Paulo da sariba Ziolma building hairiba building asi 1971 da saba loikhibani aduga sahi ama leiraga 1972 hairiba sahi asida mi leiba honaraglami building asi pathon kun manga leiba yamna wangba building amani building asida leiriba ka singdu anambana office ki thabak tawnabagi tamak sijinarami adubu laibak thibadi building asibu sangharaba matungda sahi ani leiraga 1974 ki February ki tang amada ikhang khangaudana building aduda yamna sathiraba mai sakpagi thodok adu thokibani numit aduda building adugi manungda thabak tawriba office ki staff singdu sauragna mi 753 oirami ayuki pung nipan ke minute yankhai tarakpa matamda building adugi 12 suba floor da leiba air conditioning ama mai sakpa horaglami aduna maram oiduna building adugi 12 suba floor adu tamna mai sakpa horaglami taseng hairagadi building ase sabu kuidriba building amani maram asina building adu da sijinariba electronics ki oiba processing du anobu ngaktani adubu 12 suba floor da leiriba air conditioning adu da mai saklibagi maramdi maduda paliba plug sing adu unatenana panbadagi oirami air conditioning adu da mai saklalaba matungda kahadu da leiriba parda carpet sofa amasung table na singba processing adu loina mai sakpa horoglami adubu khwaidigi laibak thibadi Ziolma building hairiba wanglaba building asida emergency exit fire alarm amasung mai muthapada sijinaba karigumba system amata yawramdi building aduda leiriba emergency exit hairagadi building aduda kathoka sen tawba matamda sijinariba stair du kaktamak oirami adubu laibak thibadi stair adusu maina tumna sakhirami asumna building adugi 12 suba floor da mai saklamba adudagi 15 suba floor aduda yausilami madudagi tholakpa maisa amasung maikhusing aduna mathaki floor da leiriba mising aduda yamna khutung thiningai ohelami minute kul leiraba matungda mafam aduda firefighter sing laami adumoina mak makhoina maidu loina muthapadi ngamlamdi maram asina building gi mathak thangba floor singdu yam thuna mai sakpa hogulami building gi mathak thangba floor sing aduda leiriba mising adu asuki matik pakhatpa honaraglami aduga building adudagi tholoknaba upai thinarami
ꯐꯥꯌꯔ ꯐꯥꯏꯇꯔꯁꯤꯡ ꯑꯗꯨꯅ ꯏꯂꯤꯚꯦꯇꯔꯗꯨ ꯁꯤꯖꯤꯟꯅꯔꯗꯨꯅ ꯆꯥꯎꯔꯥꯛꯅ ꯃꯤ 100ꯃꯨꯛꯇꯤ ꯀꯟꯕ ꯉꯝꯂꯝꯃꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯏꯂꯤꯚꯦꯇꯔ ꯑꯗꯨꯗ ꯇꯣꯡꯕ ꯐꯪꯍꯧꯗꯕꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯛ ꯊꯪꯕ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯆꯦꯟꯈꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯛ ꯊꯪꯕ ꯐ꯭ꯂꯣꯔꯗ ꯍꯤꯡꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯈꯠꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯀꯟꯕ ꯑꯃꯠꯇ ꯉꯝꯂꯝꯗꯦ ꯑꯃꯁꯨꯡ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯁꯤꯔꯝꯃꯤ ꯐꯥꯌꯔ ꯐꯥꯏꯇꯔꯁꯤꯡ ꯑꯗꯨꯅ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯆꯥꯛꯂꯤꯕ ꯃꯩꯗꯨ ꯃꯨꯊꯠꯄ ꯉꯝꯗ꯭ꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯃꯩ ꯃꯨꯊꯠꯄꯗ ꯁꯤꯖꯤꯟꯅꯔꯤꯕ ꯀꯩꯔꯥꯛ ꯑꯗꯨ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯐ꯭ꯂꯣꯔ 14ꯗꯨꯒꯤ ꯃꯅꯨꯡꯗ ꯐ꯭ꯂꯣꯔ 14 ꯐꯥꯎꯕ ꯈꯛꯇꯃꯛ ꯌꯧꯕ ꯉꯝꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯐ꯭ꯂꯣꯔ 14ꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯥꯅ ꯍꯤꯡꯖꯅꯕ ꯂꯝꯕꯤ ꯊꯤꯕ ꯅꯠꯇꯅ ꯐꯥꯌꯔ ꯐꯥꯏꯇꯔꯁꯤꯡ ꯑꯗꯨꯅ ꯀꯟꯕ ꯉꯝꯕꯒꯤ ꯎꯄꯥꯏ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯦ ꯃꯃꯩꯊꯪꯗ ꯃꯈꯣꯏꯅ ꯍꯦꯂꯤꯀꯣꯞꯇꯔ ꯁꯤꯖꯤꯟꯅꯔꯗꯨꯅ ꯕꯤꯜꯗꯤꯡꯒꯤ ꯃꯊꯛꯇ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯀꯟꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯕꯤꯜꯗꯤꯡꯗ ꯃꯩ ꯆꯥꯛꯂꯤꯕ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯃꯩꯈꯨ ꯃꯌꯥꯝꯗꯨꯅ ꯍꯦꯂꯤꯀꯣꯞꯇꯔ ꯑꯗꯨꯅ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯦꯟꯗꯤꯡ ꯇꯧꯒꯗꯕ ꯖꯒꯥ ꯑꯗꯨ ꯐꯖꯅ ꯎꯕ ꯉꯝꯂꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯍꯦꯂꯤꯀꯣꯞꯇꯔ ꯁꯤꯖꯤꯟꯅꯔꯗꯨꯅ ꯀꯟꯅꯕ ꯍꯣꯠꯅꯔꯝꯕꯁꯤꯡ ꯑꯗꯨꯁꯨ ꯎꯄꯥꯏ ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯦ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯃꯩ ꯆꯥꯛꯄ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯛ ꯊꯪꯕ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤ 10ꯃꯨꯛ ꯁꯤꯕ ꯍꯧꯔꯛꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯂꯦꯝꯍꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯡꯕ ꯐ꯭ꯂꯣꯔ ꯑꯗꯨꯗꯒꯤ ꯃꯈꯣꯏꯅ ꯃꯈꯥꯗ ꯎꯔꯤꯕ ꯐꯥꯌꯔ ꯐꯥꯏꯇꯔꯁꯤꯡ ꯑꯗꯨꯅ ꯁꯤꯖꯤꯟꯅꯔꯤꯕ ꯀꯩꯔꯥꯛ ꯑꯗꯨꯗ ꯌꯥꯅꯕꯒꯤꯗꯃꯛ ꯆꯣꯡꯊꯔꯛꯂꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯕꯤꯜꯗꯤꯡ ꯑꯗꯨꯗꯒꯤ ꯆꯣꯡꯊꯔꯛꯂꯤꯕ ꯃꯤꯁꯤꯡꯗꯨ ꯑꯃꯠꯇ ꯍꯤꯡꯂꯝꯗꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯥꯎꯔꯥꯛꯅ ꯃꯤ 783 ꯕꯤꯜꯗꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯊꯕꯛ ꯁꯨꯔꯝꯃꯤ ꯑꯗꯨ ꯃꯌꯥꯝꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤ ꯀꯌꯥ ꯑꯃꯗꯤ ꯁꯣꯛꯂꯝꯃꯤ ꯑꯗꯨꯒ ꯆꯥꯎꯔꯥꯛꯅ ꯃꯤ 134 ꯃꯨꯛꯇꯤ ꯃꯊ꯭ꯋꯥꯏ ꯃꯥꯡꯂꯝꯃꯤ ꯑꯁꯤꯕ ꯍꯛꯆꯥꯡ 134ꯗꯨꯒꯤ ꯃꯅꯨꯡꯗ 17 ꯑꯃꯗꯤ ꯃꯁꯛ ꯃꯃꯤꯡ ꯈꯪꯗꯣꯛꯄ ꯉꯝꯂꯝꯗꯦ ꯃꯈꯣꯏ 17ꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯂꯤꯚꯦꯇꯔ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯕ ꯊꯦꯡꯅꯔꯝꯃꯤ ꯐꯥꯌꯔ ꯐꯥꯏꯇꯔꯁꯤꯡ ꯑꯗꯨꯅ ꯊꯥꯖꯅꯔꯝꯃꯤ ꯃꯗꯨꯗꯤ ꯕꯤꯜꯗꯤꯡ ꯑꯗꯨꯗ ꯃꯩ ꯆꯥꯛꯂꯛꯄ ꯃꯇꯝꯗ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯊꯛ ꯊꯪꯕ ꯐ꯭ꯂꯣꯔ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯊꯪ ꯆꯣꯡꯊꯔꯛꯄ ꯃꯇꯝꯗ ꯑꯃꯠꯇ ꯍꯤꯡꯗꯕ ꯃꯔꯝꯅ ꯂꯦꯝꯍꯧꯔꯤꯕ ꯃꯈꯣꯏ 17ꯗꯤ ꯆꯣꯡꯊꯕꯒꯤ ꯃꯍꯨꯠꯇ ꯏꯂꯤꯚꯦꯇꯔꯗꯨ ꯁꯤꯖꯤꯟꯅꯔꯒ ꯀꯨꯝꯊꯔꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯏꯂꯤꯚꯦꯇꯔꯗꯨ ꯃꯈꯣꯏ 17ꯅ ꯇꯣꯡꯕ ꯃꯇꯝꯗ ꯃꯊꯧ ꯐꯖꯅ ꯄꯥꯡꯊꯣꯛꯂꯝꯗꯦ ꯑꯃꯁꯨꯡ ꯀꯕꯛ ꯈꯛꯇꯃꯛ ꯌꯥꯔꯝꯃꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯀꯔꯤꯃꯠꯇ ꯂꯩꯇꯕꯗꯒꯤ ꯀꯕꯛ ꯈꯛꯇꯃꯛ ꯌꯥꯔꯤꯕ ꯏꯂꯤꯚꯦꯇꯔ ꯑꯗꯨꯗ ꯃꯈꯣꯏ 17ꯅ ꯇꯣꯡꯂꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯔꯛꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯏꯂꯤꯚꯦꯇꯔ ꯑꯗꯨꯅ ꯃꯈꯥꯗ ꯀꯨꯝꯊꯕ ꯈꯔ ꯍꯧꯔꯛꯂꯕ ꯃꯇꯨꯡꯗ ꯃꯔꯛꯇ ꯂꯦꯞꯈꯤꯔꯝꯃꯤ ꯂꯥꯏꯕꯛ ꯊꯤꯔꯕ ꯃꯈꯣꯏ 17ꯗꯨ ꯏꯂꯤꯚꯦꯇꯔ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯄ ꯉꯝꯂꯝꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅ ꯑꯃꯒ ꯀꯣꯟꯁꯤꯟꯅꯔꯗꯨꯅ ꯑꯔꯣꯏꯕꯒꯤ ꯃꯇꯝ ꯉꯥꯏꯔꯝꯃꯤ ꯐꯥꯌꯔ ꯐꯥꯏꯇꯔꯁꯤꯡ ꯑꯗꯨꯅ ꯏꯂꯤꯚꯦꯇꯔ ꯃꯅꯨꯡ ꯑꯗꯨꯗ ꯁꯤꯔꯒ ꯂꯩꯔꯝꯂꯤꯕ ꯃꯈꯣꯏ 17ꯒꯤ ꯍꯛꯆꯥꯡꯗꯨ ꯐꯂꯥꯡꯗ ꯂꯣꯏꯅ ꯅꯞꯁꯜꯂꯒ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯝꯃꯤ ꯑꯁꯤꯕ ꯍꯛꯆꯥꯡ 17ꯗꯨ ꯀꯅꯥꯅ ꯀꯔꯝꯕꯒꯤꯅꯣ ꯍꯥꯏꯕꯗꯨ ꯈꯟꯗꯣꯛꯄ ꯑꯃꯠꯇ ꯉꯝꯂꯝꯗꯦ ꯕꯤꯜꯗꯤꯡ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯤꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯑꯗꯨꯗ ꯂꯣꯏꯅ ꯄꯤꯊꯣꯛꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯃꯁꯛ ꯈꯪꯕ ꯉꯝꯗꯕ ꯃꯩꯅ ꯀꯥꯊꯦꯛꯑꯕ ꯑꯁꯤꯕ ꯍꯛꯆꯥꯡ 17ꯗꯨꯗꯤ ꯁꯥꯎ ꯄꯦꯗ꯭ꯔꯣ ꯁꯦꯃꯦꯇꯔꯤ ꯀꯧꯕ ꯃꯣꯡꯐꯝ ꯑꯃꯗ ꯊꯪꯅꯅ ꯄꯔꯦꯡ ꯑꯃꯗ ꯂꯣꯏꯅ ꯐꯨꯝꯂꯝꯃꯤ ꯊꯧꯗꯣꯛ ꯑꯁꯤꯗꯒꯤ ꯕ꯭ꯔꯥꯖꯤꯜꯗ ꯂꯩꯕ ꯁꯥꯎ ꯄꯦꯗ꯭ꯔꯣ ꯁꯦꯃꯦꯇꯔꯤ ꯍꯥꯏꯔꯤꯕ ꯃꯣꯡꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯃꯤꯁꯤꯡ ꯑꯗꯨꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯃꯣꯡꯐꯝ ꯑꯗꯨꯗ ꯊꯦꯡꯅꯕ ꯍꯧꯔꯛꯂꯝꯃꯤ ꯍꯥꯟꯅꯗꯤ ꯃꯣꯡꯐꯝ ꯑꯁꯤꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯌꯥꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯦꯡꯅꯔꯝꯗꯦ ꯑꯗꯨꯕꯨ ꯖꯣꯜꯃꯥ ꯕꯤꯜꯗꯤꯡꯗ ꯃꯩ ꯆꯥꯛꯄꯒꯤ ꯊꯧꯗꯣꯛꯇ ꯁꯤꯈꯤꯕ ꯃꯁꯛ ꯈꯪꯗꯣꯛꯄ ꯉꯝꯗ꯭ꯔꯕ ꯑꯁꯤꯕ ꯍꯛꯆꯥꯡ 17 ꯑꯗꯨꯕꯨ ꯁꯥꯎ ꯄꯦꯗ꯭ꯔꯣ ꯍꯥꯏꯔꯤꯕ ꯃꯣꯡꯐꯝ ꯑꯁꯤꯗ ꯐꯨꯝꯂꯕ ꯃꯇꯨꯡꯗ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯈꯣꯟꯖꯦꯜ ꯃꯤ ꯀꯞꯄ ꯑꯃꯁꯨꯡ ꯂꯥꯎ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯇꯥꯕ ꯍꯧꯔꯛꯂꯝꯃꯤ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯈꯣꯟꯖꯦꯜꯁꯤꯡ ꯑꯗꯨ ꯇꯥꯕ ꯍꯧꯔꯛꯄꯗꯒꯤ ꯃꯤꯌꯥꯝꯅ ꯊꯥꯖꯅꯔꯝꯃꯤ ꯃꯗꯨꯗꯤ ꯖꯣꯜꯃꯥ ꯕꯤꯜꯗꯤꯡꯒꯤ ꯏꯂꯤꯚꯦꯇꯔ ꯃꯅꯨꯡꯗ ꯁꯤꯈꯤꯕ ꯃꯈꯣꯏ 17ꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯁꯥꯟꯇꯤ ꯐꯪꯕ ꯉꯝꯗꯕꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯂꯩꯃꯥꯏ ꯑꯁꯤꯗ ꯕꯨꯠꯀꯤ ꯁꯛꯇꯝ ꯂꯧꯔꯗꯨꯅ ꯇꯝꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯥꯎ ꯄꯦꯗ꯭ꯔꯣ ꯁꯦꯃꯦꯇꯔꯤ ꯍꯥꯏꯔꯤꯕ ꯃꯣꯡꯐꯝ ꯑꯗꯨꯕꯨ ꯁꯦꯟꯅꯔꯤꯕ ꯀꯤꯌꯔꯇꯦꯀꯔ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯨꯏꯁ ꯀꯧꯔꯝꯃꯤ ꯃꯣꯡꯐꯝ ꯑꯗꯨꯕꯨ ꯁꯦꯟꯅꯔꯤꯕ ꯀꯤꯌꯔꯇꯦꯀꯔ ꯂꯨꯏꯁꯅ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏ 17 ꯐꯨꯝꯈꯤꯕ ꯃꯣꯡꯐꯝ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯂꯥꯎ ꯈꯣꯡꯗꯨꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯣꯏꯅ ꯇꯥꯔꯝꯃꯤ ꯃꯥꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯃꯩ ꯆꯥꯛꯄꯗꯒꯤ ꯈꯥꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯂꯥꯎꯔꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯝꯃꯤ ꯃꯣꯡꯐꯝ ꯃꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯃꯈꯣꯏ 17ꯒꯤ ꯑꯁꯤꯕ ꯊꯋꯥꯏ ꯑꯗꯨꯅ ꯀꯞꯄꯗꯨꯅ ꯂꯥꯎ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕ ꯉꯝꯂꯛꯇꯕꯗꯒꯤ ꯂꯨꯏꯁꯅ ꯃꯁꯤ ꯀꯩꯗꯧꯔꯒ ꯐꯍꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ ꯅꯣꯡꯃꯗꯤ ꯂꯨꯏꯁꯅ ꯏꯁꯤꯡ ꯌꯥꯎꯕ ꯄꯥꯇ꯭ꯔ ꯑꯃ ꯄꯣꯔꯛꯗꯨꯅ ꯃꯈꯣꯏ 17ꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯨꯝꯂꯤꯕ ꯃꯣꯡꯐꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯁꯤꯡ ꯈꯔ ꯂꯣꯏꯅ ꯆꯥꯏꯔꯝꯃꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯣꯏꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯍꯥꯟꯅ ꯃꯃꯥꯡꯗ ꯇꯥꯈꯤꯕ ꯃꯣꯡꯐꯝ ꯃꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯄ ꯀꯞꯄ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜꯁꯤꯡꯗꯨ ꯂꯣꯏꯅ ꯂꯦꯞꯈꯤꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯂꯨꯏꯁꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯁꯤꯡ ꯌꯥꯎꯕ ꯄꯥꯇ꯭ꯔ ꯑꯃ ꯄꯣꯔꯛꯗꯨꯅ ꯃꯈꯣꯏ 17ꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯐꯨꯝꯈꯤꯕ ꯃꯣꯡꯐꯝ ꯑꯗꯨꯒꯤ ꯃꯊꯛꯇ ꯏꯁꯤꯡ ꯈꯔ ꯆꯥꯏꯔꯝꯃꯤ
asumna Luisna mungpham mathak aduda ising saibadagi mafam aduda tamnarambasing adu phare tabada mungpham aduda lakpa mising aduna lei thambagi mahutta ising pikthana yawba gilas ama thamba honaraglami asumna Sao Pedro haina khangnaramba mungpham asibu Zulma building da maisakpada sikhiba masak khantokpa ngamdaba asiba haksang 19 du phumlaba matungda mungpham asibu miyamna 13 souls grave haiduna khangnaba honaraglami masigi matungda sahi khudingi mi kaya amana makhoi 19 gi asiba haksang phumkhiba mungpham asibu yengnabagi damak lagnarami miyamna thajadnarami madudi makhoi 19 gi asiba thawai aduda thamoi sengna khoiramlagadi makhoi gi punsida thengnariba khudongthiba awaba sing adu kokhan mangami maram asinani mungpham aduda asiba thawai 19 adubu thagatpagi message kaya ama iraga leiribadu adum oinamak tamnabagi warisi masida loidri Zulma building da thokiba maisakpagi thodok adudagi sahi mari leiraba matungda building asibu amuk samjiladuna maming prakada bendaira building haiduna tholami building adugi hana leiramba asengba maming adubu anova ama silibagi maramdi Zulma building da thokiba tamthiraba thodok adu kauthuknabagi damak oirami building adubu inongnongna amuk hanglaba matungda maduda thabak tawriba mising aduna tamnabagi thodok kaya ama thengnaba horaklami Makhoina building manungda leiriba kasing amadi stairway aduda bhut manba saktam kaya amana koisat satlaga leiramba du thingdarami adugi sumathakta mi kana amata leitaba kasingda phalangda mi leibagi mami taba thingdarami Zulma building da maisakpagi thodokta sikhriba mising adu building adugi floor 15 gi mathakta leiba kasing aduda thokhibani maram asina Zulma building gi floor 15 gi mathakta leiba kasing adu loina tamnarami building adubu nauna samjilaba matungda anauba safety fire alarm singba kaya ama hablami adubu building adugi 15 suba floor gi mathakta paliba fire alarm singdu building manungda mai saktragasu pangkhong khonglami building aduda nauna paliba elevator dusu makhoi 19 na sikhiba jaga du yorakpa matamda maram saadapida yaramdi building aduda nauna thapak tawriba mising aduna makhoi gi gari du Zulma building gi car parking da khamlammi adubu gari duna masa mathanta headline singba mai sing adu yamna nganingai goiba mongda ngalakpadu thengnarami building aduda nauna thapak tawriba mising adu kibadagi loina toknarami maram sing asina nauna samjilaba building aduda leiriba ka sing adu mi kanamata leibidabadagi ihang hang aduna leirami adugi matungda 2004 hairiba sahi asida Zulma building leiriba city adugi mayor office da thabak toriba mising adu Zulma building manungdo oina thabak tawnaba hairami adubu mayor office da thabak toriba mising aduna kibadagi Zulma building manungda sangu haiba kanamata yaramdi adubu kona thangdadi makhoina buddhist ki muang ama kauraduna building manung aduda tamnariba sing adu phanabagi damak laitin gi thorom pangthoklami adugi matungda khaktamak mayor office da thabak tarumba mising aduna building manungduda sanglammi thaina building asina jaga asida sajingai mamangda mafam asida tamthiraba thodokaya ama thokhirami maram asina miyamna thajnari madudi Zulma building na sariba mafam asi thaina matamdagi sa phanglaba mafam amani maram asina ni building asida khudongthiba thokladuna mi kaya amagi thawai mangkribadu Kari maram kino mafam aduda leiriba miyamna Zulma building da thogliba tamthiraba maisakpagi thodogadu building aduna sa phanglaba mafam aduda sarubagini haiduna thajanariba masi khangnabagi damak wari asi makhatana taminagisi hauzik Zulma building na sariba mafam asi thainagi matamda criminal amasung minai singbu mayama mangda putholaduna oladuna tamthina hatpagi jaga ama oina sijinarami maramdi thainagi matamda hauzik Brazil hairiba country ase European da leiba Portugal hairiba country ase gi makhada leirami asumna mafam aduda criminal amadi minai singbu mayama mangda puthoduna hatpagi thodog ase 1888 hairiba sahi ase phawba satharami adugi matungda 1948 hairiba sahi asida university amada ozaoiba assistant professor Kemargo koba nupa amana lamasibu leiraduna magi mayum sarami Magi full name asibu Paulo Ferreira di Kemargo Koromi Kemargo na naungna sariba yumaduda magi mama amasung masanapi aniga loinaduna leiminarami Kemargo na University of Sao Paulo da leiba chemistry department da assistant professor oina thabak purami matam aduda miyamna mahakpu yamna haithoi singthoiba yamna singba mi amani haiduna khanarami
Kemargona magi imungda leiriba mising aduga yam harau nuaina leiminarami adubu mahangna Isaltina kaubi nupi amaga thengnarubadagi yum aduda nuaina leiminarambasing adu tapna mangthaba horoglami. Isaltina sahi kulumdoi surabi nurse nupi ama oirami. Kemargoga Isaltinaga thamoi sengna nungsinarami. Isaltinagi mamana Kemargobu magi masamani khalladuna yam nungsina luna tobirami. Adugi tayonavada Kemargogi mamanadi Isaltinaga magi masanupaga leinariba maridu pamlamdi. Masigi maramdi Isaltinana Kemargo thengnadringai mamangda atopa nupa amaga nungsinarduna arunba mari thamnarami. Arunba maridu miyamna loina khangnarami. Matam aduda nupi amana luhongdringai mamangda nupa amaga arunba mari thamba haibasi sanaramdi. Nupa aduna Isaltinabu huntuklamlaba matungda miyamna Isaltinabu oktabi nupi haiduna khanarami. Maram asinani Kemargogi mamana magi masanupaga Isaltinaga mari leinabadu pamdriba. Kemargogi mamana magi masanupaga Isaltinaga nungsinaribadu tongnanaba kaya ama honarami adubu upai kari amata leiramde maramdi Kemargona Isaltinabu thamoi sengna nungsijarami. Matam aduwaida assistant professor Kemargona magi yumgi maningda har semnaba experiment ama pangthoknaba honarami. Har sabagi experiment du pangthoknaba honabada ising darkar oirami. Maram asina mahagna mi khara kauraduna magi yumgi maningda guha ama tawrami. Ingso 1948 ki October ki thada guha du semba loiraduna sijinnaba hawrami. Adubu numit khara leiraga Kemargona har semnaba honabagi mahutta magi mamanabasing amasung maga nungsinajabi Isaltinada magi imung manungi mising aduga vacation ama salugi hairami. Isaltinana Kemargoda kari maramgino vacation sakadoribado haiduna hanglammi. Kemargona khumlammi magi imungda nungainadaba thodok khara thoe karigumba vacation asi satlagadi nungainadaba sing adu khara phagadra haina khalli. Makhatana Kemargona Isaltinada hairami magi imungi mising aduga satkadoriba vacation asi matam khara sanglakani. Asumna November thagi tang mangada Kemargona magi imungi mising aduga vacation du satlammi adubu vacation adudagi halakpa matamdadi ma mathantamak halami. Kemargona magi mamanabasing amasung magi nungsinajabi Isaltinada hairami madudi makhoina vacation satlingai matamda makhoina tongliba car du accident thokpadagi magi mamaga masanupi anigadu sikre. Kemargogi mama amasung masanupi anidu sikre haibagi paudu tabada Kemargogi mayamba thokpa Carlos kobo nupa amanadi thajaramdi. Maramasina Carlos na Kemargogi manakta laglami aduga hanglammi accident du matau karamna thokhibano aduga accident thoe haibagi paudu newspaper da haptriba karigino. Kemargona khumlami makhoina thawriba car du awangba singda leiba lambi amada thawbada makhada ontharakpadagi accident du thokhibani. Adubu Kemargogi mayamba thokpa Carlos nadi wari singdu thajaba amatangamlamdi maramdi awangba singdagi car du ontharakpa matamda nguyatai loina siraga mana matau karamna hingauribano. Adugi sumatakta Kemargogi haksangda yam tamthina sokpagi karigumba mami amata uba phanglamdi. Maramasina Carlos na Kemargo unaramlaba matungda police station da laktuna police ta Kemargo na accident thokle hairibadu signaningai oi haiduna complain toromi. Adugi matungda police na Kemargo direct unabagi mahutta maga university da thabak taminariba misingduga hana unaraduna wahang pahang kaya ama hanglami. Kemargo ka thabak taminaba professor amana police ta hairami madudi Kemargo na vacation satringai mamangda mi asibagi haksang pumthanba ngamba chemical ama semgani hairami. Police na su Kemargo ga yum thangnana leiba mising aduda Kemargo gi matangda wahang kaya ama hanglami. Makhoina police ta hairai Kemargo gi yumgi maningda sariba guhadu experiment ama taunabagi damakta semkhibani. Adubu guha manungda yauriba isingdudi experiment aduda sejinaba haudrikanda tungda sejinaba yaroidabagi mawongda makhum kupsiladuna phunjinkhre. Aroibada police na Kemargo ga nungsinajabi nupi Isaltinada wahang hanglami. Isaltinana police ta hairami madudi Kemargo ga maga nungsinabaje magi imung manungi mising aduna pamdi. Maramasina Kemargo ga magi imungda leiriba mising aduga khana jainaba nungainadaba khara thokhibani. Isaltinana makhatana police ta hairami madudi Kemargona magi imung manungi mising aduga vacation salibadusu imungduda thogliba matha sabasing adu phanabigidamak satkribani. Adugi matungda 1948 ki November ki tang kulhumdoida police na Kemargo gi mayumda laglammi. Matham aduda Kemargona policing adubu yam phajana welcome toromi aduga kari maramgi magi manakta laibano haiduna hanglammi. Police na Kemargo da accident thokiba adugi matangda wahang kaya ama hanglammi.
असुमना पुलिस का केमार्गो का मतम खरा वारी वाताई सानरमी अदुगा लोइसलकपदा पुलिसना केमार्गोदा युमदुगी मनिंगदा सारिबा गुहादुगी मतंगदा हंगबा होरगलमी अदुगा गुहादुगी मखुमदु हांगतो हाइरमी केमार्गोना पुलिसता हाइरमी गुहा असिगी मनुंगदा करिसु याउदि नखोइना हांगतोगा येंगे हाइरगसु करिसु काइदि खुदकता पुलिसना वाकर खरा करोमी अदुगा गुहादुगी मखुमदु थुगाइना बाहिरमी गुहागी मखुमदु थुगाइबा होरकपा मतमदा केमार्गोना बारूमदा मुक्ता सलुखिगी हाइरदुना मागी युमदा संखिरमी वाकर सिंह अदुना गुहादुगी मखुमदु हांगतोकपा हेक लोइबगा केमार्गोगी मयुमदगी नोंगै कापगी अहुबा मखोलमा तारगलमी पुलिसना खुदकता युम अदुदा चंगलदुना येंगोबा मतमदा केमार्गोना मसा मथंता नोंगैना कापसरदुना सिरगा तारगा लेरंबदु थेंगनरमी अदुबु मखोइदा यामना ngakliपदी केमार्गोना मसा मथंता नोंगैना कापगा सिजबदु नत्ति वाकर सिंह अदुना गुहा मनुंगदा थेंगनरिबा पोतु ओइरमी गुहादुगी ख्वाइदगी मखाथंगबा सरुक अदुदा केमार्गोगी ममा अमसुंग मसनपी अनिगी असिबा हक्सांग अदुना यामथीना पथपुमदरगा लेरंबदु वाकर सिंह अदुना थेंगनरमी असिबा हक्सांग सिंह अदुदा नुंगमैना अनिरा कापगी दाखफंग लोइना तारमी मसिदगी पुलिसना खंगबा ngamlami मदुदी केमार्गोना मागी इमुंग मनुंगी मिसिंग अदुगा वेकेशन चटखिबा लैति वेकेशन चटले हाइरिबदु समजिन साजिनबा ओइदबा ngakतनि अदुगा केमार्गोना मागी ममा अमसुंग मसनपी अनिदु कार एक्सीडेंट सिखिबनी हाइबदु ओइदबा ngakतनि केमार्गोना मागी इमुंग मनुंगी मिसिंग अदुबु याम तमथिना हालिबदु करी मरमगिनो हाइबदुदी सबसाबा पुलिसना खंगबा ngamlamdi अदुबु मखोइना थाजरमी मदुदी केमार्गोगा मागा नुंगसिनजबी नपी इसाल्टिनागा लैनरिबा मरी अदु मागी इमुंगी मिसिंग अदुना थदनबा होनरकपदगी सावरोदुना खंथबा ngamdabadagi मागी इमुंगी मिसिंग अदुबु लोइना हालिबनी अदुगी मतुंगदा यामना नुंगाइतबा थौदोक अमगसु थोक्लमी मदुदी गुहादगी पथपुमदरबा असिबा हक्सांग लौथोक्लुबा वाकर अदु लैना पक्तुना कनबा ngamdabadagi सिखिरमी वाकर अदुना असिबा हक्सांगदु गुहा मनुंगदगी लौथोक्लुबा मतमदा मखुत्ता ग्लोब उपलमदि मरमसिना पथपुमदरबा असिबा हक्सांग अदुदगी लौनरगलिबा महिक अदुना वाकर अदुदा संगलकपदगी नारदुना सिखिबो इरमी मखाताना पुलिसना गुहादगी फंगलिबा असिबा हक्सांग अदुदा इन्वेस्टिगेशन सथबा मतमदा अखोइना खंगबा ngamlami मदुदी असिबा हक्सांग अदुदा याम थुना पथपुमदनबा केमिकल अमदि केमार्गोना सिजिनरी अदुबु करी करंबा केमिकल नो हाइबदुदी पुलिसना खंगबा ngamlamdi थौदोक अदुदगी केमार्गोगी मयुम लेरिबा मफम अदुदा किनिंगाय वेरबा थौदोक कया अमा थेंगनबा होरगलमी मफम अदुदा लेरिबा मियामना अथेंगबा अहिंगी मतमदा केमार्गोना मागी ममा मसनपी अनिबु याम तमथिना हालबा मतुंगदा लंगथखिबा गुहा मनुंग अदुदगी थोलकपा मानबा यामना किनिंगाय ओइरबा लाव खोंगदुना कपगी खोंजेलदु ताबा होरगलमी मसिदगी मियामना थाजनबा होरगलमी मदुदी असिस्टेंट प्रोफेसर केमार्गोगी युम सारिबा मफम अदु सा फंगलबा मफम अमनि अमसुंग मफम असिदा कनागुंबा मी अमना लैरुरगदी एक्सीडेंट थोकपा नत्रगना सीबा नंगनी अदुगी मतुंगदा मियामना असिस्टेंट प्रोफेसर केमार्गोगी मयुम लेरिबा मफम अदु हिंसाबसिंगी लेफमनि हाइदुना थोलम्मी असुमना मियामदा फाउरिबा अकिबासिंग असि फनबगिदमक 1950s अदावाइदा असिस्टेंट प्रोफेसर केमार्गोगी मयुम अदु लोइना थुगाइरमी अदुगा मफम अदु इहांग हांगबा मी कनासु तादबा लम अमा ओंथोक्लम्मी अदुबु मी खरनदी थाजनरमी मदुदी मखोइना असिस्टेंट प्रोफेसर केमार्गोगी मयुम थुगाइरुबदुना हेनदुम तमनबा अमसुंग तुंगदा मफम असिदा युम सादुना लैसिलकपा मीसिंगदा खुदोंथीबा असियाना थोलकपा याय मरम असिना असिस्टेंट प्रोफेसर केमार्गोगी मयुमगी अखोइबदा लैरिबा मीसिंग अदु मफम अदु थादोक्तुना अरापा मफमदा लोइना सनखिरमी अदुगी मतुंगदा सही कुल लैरगा असिस्टेंट प्रोफेसर केमार्गोना लैरंबा मफम अदुगी अखोइबदा लैरिबा मी कनासु लैनद्रबा युमसिंग अदु लोइना थुगाइरमी अदुगी मतुंगदा मियामना मफम अदु सा फंगलबा मिसिमिना मयाम अमा थोकिबा मफम अमनि हाइबदु तमना तमना काउथोकपा होंदरगलमी 1971 हाइरिबा सही असिदा मी कनासु लैनद्रबा इहांग हांगलबा मफम अदुदा अनौबा यामना वांगलबा बिल्डिंग अमा साबा होरगलमी बिल्डिंग असिबनी अखोइना जोमा बिल्डिंग हाइरिबदु बिल्डिंग असिना साबा मतमदा असिस्टेंट प्रोफेसर केमार्गोगी मयुमगी संगफम अदुगी ऑपोजिट बिल्डिंग अदुगी संगबम अदु सारमी मरमदी मफम अदुदा सारिबा बिल्डिंग अदुगी एड्रेस टू असिस्टेंट प्रोफेसर केमार्गोगी मयुम सारंबा एड्रेस अदुगा मानबा पामलमदी बिल्डिंग असी 1972 दा साबा लोइरेदुना मियामना सिजनबा होरनरखिबनी बिल्डिंग अदुदा तमथिरबा मैसाकपगी थौदोक अदुदा मी कया अमना वाना मैसा खागलदुना सिखिबदु बिल्डिंग अदुदा पालिबा एसी अमदगी मै होरकपा ओइरगसु मियामनदी बिल्डिंग अदुना सा फंगलबा मफम अमदा साजिलुबदगी खुदोंथिबसिंग अदु नंगलिबनी हाइदुना थाजनरमी